ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯀꯥꯁ ꯅꯤꯡꯊꯧꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯏ ꯇꯝꯕꯒꯤ 353 ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯃꯈꯥ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥ ꯑꯃꯅꯤ ꯑꯗꯣ ꯆꯥꯎꯔꯕ ꯃꯥꯝꯇꯣꯛ ꯄꯨꯝꯂꯕ ꯊꯥꯏꯅꯒꯤ ꯌꯨꯝꯁꯥꯗꯨꯗ ꯆꯪꯂꯕ ꯀꯥꯟꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯥꯡꯗ ꯈꯨꯜꯂꯥꯛꯄꯗꯨꯅ ꯀꯌꯥꯗ ꯇꯥꯊꯤ ꯇꯥꯊꯤꯅ ꯆꯩꯔꯤꯕ ꯑꯗꯨꯕꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯃꯤꯇꯩꯂꯣꯟ ꯑꯗꯨ ꯈꯪꯗꯕꯅ ꯃꯈꯣꯏ ꯈꯨꯜꯂꯥꯛꯄꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯏꯉꯛꯉꯣꯏ ꯇꯥꯔꯤ ꯈꯨꯜꯂꯥꯛꯄꯗꯨꯅ ꯆꯪꯂꯣ ꯅꯄꯥꯅ ꯆꯥꯀꯣꯔꯕꯥꯛ ꯑꯗꯨ ꯐꯥꯛꯂꯣ ꯑꯗꯨꯃꯛ ꯃꯇꯝ ꯂꯦꯜꯂꯒ ꯂꯩꯔꯦꯅꯤ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯑꯋꯥꯏꯀꯨꯝ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯀꯔꯤꯒꯨꯝꯕ ꯄꯣꯔꯝ ꯇꯔꯨꯛ ꯑꯁꯤ ꯅꯈꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯏꯔꯦꯟꯖꯅ ꯂꯥꯛꯂꯣ ꯑꯩꯒꯤ ꯈꯣꯡꯌꯥ ꯈꯥꯔ ꯇꯨꯔꯔꯣ ꯈ꯭ꯋꯥꯡ ꯗꯤꯠꯂꯤꯕ ꯊꯥꯡꯁꯥꯡꯁꯤ ꯅꯄꯥꯅ ꯆꯥꯒꯤ ꯂꯣꯔꯦꯜ ꯑꯗꯨ ꯑꯃꯨꯛ ꯌꯥꯝꯅ ꯇꯕꯠ ꯀꯛꯀꯗꯕꯅꯤ ꯃꯗꯨ ꯉꯝꯗ꯭ꯔꯕ ꯄꯨꯔꯦꯜ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄ ꯑꯩ ꯅꯠꯇ꯭ꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯄꯤꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯅꯥꯁꯨꯡꯗꯤ ꯇꯧꯕꯗꯕꯨ ꯃꯍꯥꯛ ꯅꯤꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯁꯛ ꯉꯥꯛꯄ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤꯄꯥ ꯑꯁꯤꯒꯤ ꯑꯄꯥꯝꯕꯁꯤ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯁꯥꯎ ꯈꯥꯃꯤ ꯃꯩꯍꯧꯗꯨꯅ ꯈꯨꯗꯛꯇ ꯃꯥꯒꯤ ꯁꯥꯃ ꯄꯥꯡꯒꯜ ꯄꯨꯊꯣꯔꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯏꯆꯪ ꯊꯧꯅ ꯃꯈꯧ ꯄꯣꯡꯅ ꯉꯥꯡꯂꯕ ꯁꯅꯥꯒꯤ ꯂꯨꯡꯎ ꯎꯞꯄꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯕꯨ ꯊꯧ ꯁꯥꯗꯨꯅ ꯉꯥꯡꯂꯤꯕ ꯈꯨꯜꯂꯥꯛꯄꯁꯤꯗꯤ ꯃꯤꯠꯅ ꯀꯨꯞꯄꯗ ꯂꯥꯛꯁꯤꯟꯈꯤꯒꯅꯤ ꯑꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯁꯤꯁꯨ ꯃꯐꯝ ꯈꯪꯗꯅ ꯀꯥꯏꯔꯒ ꯆꯦꯟꯅꯈꯤꯅꯤ ꯃꯆꯥꯅꯤꯄꯥ ꯃꯅꯤꯒꯤ ꯑꯄꯥꯝꯕꯁꯤꯁꯨ ꯊꯨꯡꯂꯔꯣꯏ ꯍꯥ ꯄꯨꯜꯂꯒ ꯅꯨꯄꯤ ꯑꯁꯤꯕꯨ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯇꯝꯅ ꯄꯨꯕꯗꯨꯁꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯄꯥꯝꯖꯔꯝꯗꯦ ꯏꯄꯥꯒꯤ ꯑꯕꯨꯡꯃꯅꯤ ꯏꯄꯥꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤꯃꯛꯇꯣ ꯆꯪꯁꯤꯜꯂꯒ ꯂꯩꯔꯤꯕꯅꯤ ꯃꯅꯤꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯐꯥꯛꯄ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯏꯄꯥꯒꯤ ꯃꯅꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯅꯍꯥꯛꯅ ꯁꯦꯅꯥ ꯑꯅꯤ ꯑꯍꯨꯝ ꯀꯥꯡꯕ ꯍꯧꯔꯛꯂꯕꯁꯨ ꯃꯈꯥ ꯇꯥꯕ ꯁꯦꯅꯥꯗꯤ ꯀꯥꯡꯈꯤꯒꯅꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤꯅ ꯅꯪꯕꯨ ꯃꯅꯤꯅ ꯕꯥꯕꯥ ꯀꯔꯤ ꯄꯥꯝꯕꯩ ꯇꯧꯒꯗꯕꯅꯣ ꯅꯆꯥ ꯑꯩ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯄꯨꯗꯤ ꯊꯃꯣꯏꯅꯨꯡ ꯑꯁꯤꯗ ꯆꯦꯠꯅ ꯅꯤꯡꯖꯔꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯐꯥꯛꯂꯒ ꯃꯌꯦꯛꯁꯤꯡ ꯑꯁꯤ ꯑꯩ ꯄꯥꯊꯣꯛꯆꯔꯛꯂꯒꯦ ꯃꯌꯦꯛꯁꯤꯡ ꯑꯁꯤ ꯃꯌꯦꯛ ꯑꯅꯤ ꯊꯣꯛꯅ ꯏꯔꯤ ꯑꯃꯅ ꯑꯩꯈꯣꯏ ꯑꯔꯤꯕ ꯃꯤꯇꯩ ꯃꯌꯦꯛꯇ ꯏꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯆꯤꯡꯃꯤ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯔꯣꯜ ꯑꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯁꯤꯃꯗꯤ ꯑꯩꯅ ꯈꯪꯖꯗꯦ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯃꯆꯥꯅꯤꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯅꯪꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯕꯁꯨ ꯃꯁꯤꯗ ꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯒꯗꯕ ꯅꯠꯇꯦ ꯅꯍꯥꯛꯅ ꯃꯁꯤ ꯄꯥꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯏꯈ꯭ꯔꯤꯗꯨꯃꯛ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯕꯨ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯃꯌꯦꯛ ꯑꯣꯏꯅ ꯌꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯒꯗꯕꯅꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯑꯣꯜꯂꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯍꯥꯏꯔꯤꯕꯗꯣ ꯃꯅꯤꯅ ꯕꯥꯕꯥ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯊꯃꯣꯏꯅꯨꯡꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯁꯦꯟ ꯅꯤꯡꯖꯔꯤꯕꯁꯤꯗꯤ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯃꯉꯥꯛꯄꯣꯛꯅ ꯉꯥꯛꯄꯤꯒꯅꯤꯅ ꯕꯥꯕꯥ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯏꯄꯥꯒꯤ ꯏꯕꯨꯡꯃꯅꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣꯅꯤ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯕꯗꯤ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯆꯪꯅ ꯍꯣꯠꯅꯖꯕ ꯉꯝꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯂꯥꯏꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗꯤ ꯃꯁꯤꯗꯤ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯃꯁꯤꯗ ꯃꯁꯥꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯥꯛ ꯌꯥꯎꯅ ꯐꯥꯛꯂꯨꯔꯒ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯈꯪꯅ ꯐꯥꯛꯂꯨꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯑꯐ ꯄꯨꯅꯕꯒꯨꯝ ꯐꯠꯇꯕ ꯃꯤꯔꯦꯜ ꯑꯃ ꯑꯣꯜꯂꯒ ꯌꯥꯎꯈ꯭ꯔꯒꯗꯕꯅꯤ ꯃꯁꯤꯗꯤ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯂꯤꯛꯂꯝ ꯄꯣꯔꯝ ꯑꯃꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯂꯦꯡꯈꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯑꯆꯝꯕ ꯅꯠꯇꯦ ꯃꯩꯁꯧ ꯄꯨꯀꯧ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕꯗꯣ ꯅꯪ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ ꯃꯇꯥꯡ ꯃꯇꯝ ꯆꯥꯕꯗ ꯃꯁꯤꯒꯤ ꯀꯣꯔꯕꯥꯛ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯔꯝ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯏꯄꯥꯅ ꯅꯉꯣꯟꯗ ꯂꯤꯔꯒꯅꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯍꯥꯏꯕꯗꯒꯤ ꯃꯅꯤ ꯑꯗꯨ ꯂꯦꯞꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯂꯦꯞꯂꯨꯕꯗꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯄꯥꯛꯂꯕ ꯃꯃꯥꯏꯗꯨꯗꯒꯤ ꯃꯩꯈꯣꯏ ꯃꯅꯤꯜ ꯑꯣꯏ ꯀꯔꯤꯒꯨꯝꯕ ꯌꯦꯡꯕꯗ ꯇꯨꯁꯤꯡꯂꯕ ꯃꯁꯛ ꯃꯑꯣꯡ ꯀꯌా ꯑꯃ ꯊꯣꯔꯛꯂꯝꯃꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯃꯥꯅ ꯃꯌꯥ ꯀ꯭ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯃꯈꯨꯠ ꯑꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯃꯅꯤꯒꯤ ꯃꯃꯥꯏ ꯑꯁꯤꯕꯨ ꯁꯤꯡꯁꯤꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯝꯃꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯏꯆꯥꯅꯤꯄꯥꯁꯤꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯕ ꯍꯧꯔꯦꯗꯅ ꯃꯁꯤꯕꯨ ꯀꯔꯝꯅ ꯑꯩꯅ ꯅꯥꯊꯩꯍꯟꯕ ꯉꯝꯒꯗꯕꯅꯣ ꯐꯔꯦ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯏꯄꯥꯒꯤ ꯃꯅꯤ ꯄꯟꯊꯕ ꯇꯧꯔꯒꯅꯨ ꯂꯥꯏꯔꯤꯛꯀꯤ ꯁꯦꯅꯥ ꯑꯁꯤ ꯀꯥꯡꯕ ꯍꯦꯛ ꯂꯦꯞꯄꯒ ꯅꯥꯀꯤ ꯅꯁꯥ ꯑꯁꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥ ꯑꯁꯤꯅ ꯆꯤꯡꯁꯤꯟꯕꯒꯨꯝ ꯆꯥꯊꯣꯛꯄꯒꯨꯝ ꯇꯧꯏ ꯃꯊꯪ ꯃꯊꯪ ꯇꯞꯅ ꯐꯥꯛꯂꯣ ꯃꯊꯪ ꯃꯊꯪ ꯇꯞꯅ ꯐꯥꯛꯂꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯁꯦꯃꯥꯏꯗ ꯌꯥꯎꯔꯤꯕ ꯃꯤꯇꯩ ꯃꯌꯦꯛ ꯑꯔꯤꯕꯅ ꯊꯥꯔꯤꯕꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯂꯥꯎꯅ ꯄꯥꯊꯣꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯀꯣꯛꯇꯒꯤ ꯁꯦꯅꯥꯗꯨ ꯍꯜꯂꯒ ꯃꯀꯣꯛ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯄꯥꯕ ꯍꯧꯔꯛꯂꯝꯃꯤ
ꯈꯣꯜꯂꯥꯛꯄꯗꯣ ꯃꯅꯥ ꯊꯥꯡꯒꯠꯉꯩ ꯇꯥꯔꯤ ꯑꯇꯩ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯔꯣꯜ ꯑꯗꯨ ꯈꯪꯕ ꯅꯠꯇꯦ ꯇꯩꯂꯣꯟ ꯑꯔꯤꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯕꯨ ꯄꯥꯔꯛꯂꯤꯕ ꯂꯣꯟꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗꯗꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯁꯥꯗꯣ ꯃꯑꯣꯡ ꯑꯃ ꯇꯥꯔꯛꯂꯤ ꯃꯁꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯑꯗꯨ ꯇꯦꯛꯄꯒꯨꯝ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯁꯥꯗ ꯈꯪꯉꯝꯗ꯭ꯔꯕ ꯆꯩꯅꯥ ꯈꯣꯜ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯁꯨꯡꯌꯥ ꯌꯩꯔꯔꯤꯕ ꯃꯌꯦꯛꯁꯤꯡ ꯑꯁꯤꯗꯤ ꯃꯃꯥꯡ ꯊꯛꯇ ꯃꯍꯥꯛꯀꯤ ꯁꯔꯨ ꯁꯤꯔꯥꯡ ꯄꯨꯡꯇꯦꯛ ꯇꯦꯛꯇꯨꯅ ꯀꯧꯔꯨ ꯆꯤꯡꯈꯣꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯈꯤꯕꯗꯣ ꯃꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯆꯩꯅꯥꯀꯣꯜ ꯑꯁꯤ ꯐꯪꯕꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯒꯤ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯤ ꯂꯩꯃꯥꯏ ꯊꯛꯇ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯗꯣꯝ ꯂꯥꯎꯅ ꯊꯥꯕꯅꯤ ꯃꯩꯆꯧ ꯄꯨꯀꯧꯒꯤ ꯌꯨꯝ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯊꯥꯕꯗ ꯃꯁꯨꯡ ꯃꯔꯤ ꯊꯣꯛꯅ ꯂꯩꯃꯥꯏ ꯑꯗꯣ ꯂꯩꯀ꯭ꯔꯛ ꯖ꯭ꯔꯦꯠ ꯂꯥꯎꯅ ꯆꯠꯈꯤꯕꯅꯤ ꯃꯗꯨꯕꯨ ꯎꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯣ ꯃꯍꯩ ꯃꯍꯩ ꯂꯧꯅꯔꯛꯏ ꯈꯨꯂꯥꯛꯄꯗꯨꯅ ꯉꯥꯏꯈꯣ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯌꯥꯔꯣꯏ ꯑꯩ ꯅꯥꯏꯁꯥ ꯆꯥꯎꯔꯕ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯦꯗꯨ ꯊꯣꯡ ꯑꯗꯨ ꯆꯦꯟꯅꯔꯒ ꯂꯩꯒꯗꯕꯅꯤ ꯃꯁꯤꯒꯤ ꯄꯣꯔꯝ 6 ꯁꯨꯕꯒꯤ ꯑꯍꯥꯟꯕꯁꯤ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯕ ꯉꯝꯗꯕ ꯌꯥꯍꯧꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯎꯠꯀꯨꯝꯅ ꯇꯨꯝꯒꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥ ꯂꯥꯡꯅ ꯊꯣꯛꯄꯗ ꯃꯁꯤ ꯃꯩꯆꯧ ꯄꯨꯀꯧꯅ ꯍꯥꯏꯕꯤꯔꯝꯕ ꯋꯥꯅꯤ ꯄꯥꯔꯣ ꯄꯥꯔꯣ ꯃꯗꯨꯒꯤ ꯀꯣꯔꯕꯥꯛ ꯑꯗꯨꯒꯤ ꯑꯔꯣꯏꯕꯗꯅꯤ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯗꯨ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯃꯁꯥꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯛ ꯃꯑꯣꯡꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯁꯛ ꯑꯣꯜꯂꯛꯂꯤꯕꯁꯤ ꯑꯃꯨꯛꯅ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯁꯛ ꯑꯃꯨꯛ ꯑꯣꯜꯂꯛꯏ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯣ ꯑꯗꯨꯒ ꯑꯃꯨꯛꯅ ꯃꯍꯥꯛꯅ ꯄꯥꯈꯪ ꯁꯥꯔꯦꯞ ꯐꯥꯔꯛꯄꯒꯤ ꯃꯁꯛ ꯑꯃꯨꯛ ꯑꯣꯜꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛꯅ ꯃꯍꯥꯛꯅ ꯅꯨꯄꯤ ꯊꯤꯔꯛꯄꯒꯤ ꯁꯛꯇꯝ ꯑꯣꯜꯂꯛꯏ ꯃꯁꯥ ꯃꯀꯣꯏ ꯁꯥꯡꯕꯒꯤ ꯁꯛꯇꯝ ꯑꯃꯨꯛ ꯑꯣꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟꯕ ꯌꯥꯏ ꯈꯨꯔꯦꯝꯕ ꯁꯤꯡꯖꯪ ꯄꯥꯏ ꯃꯇꯝꯗ ꯂꯥꯡꯈꯤꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯖꯔ ꯖꯔ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒꯤ ꯁꯛꯐꯝ ꯑꯗꯨ ꯑꯃꯨꯛ ꯍꯣꯡꯂꯒ ꯇꯣꯉꯥꯟꯕ ꯃꯍꯥꯛꯀꯤ ꯃꯨꯔꯦꯡ ꯁꯤꯡꯂꯥꯏꯅ ꯃꯁꯥꯗ ꯆꯪꯈ꯭ꯔꯒ ꯑꯣꯟꯕ ꯁꯛꯂꯣꯟ ꯑꯗꯨ ꯑꯃꯨꯛ ꯑꯣꯜꯂꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯁꯥ ꯑꯁꯤ ꯃꯨꯔꯦꯡ ꯁꯤꯡꯂꯥꯏꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯇꯥꯃ꯭ꯌꯥꯊꯦꯜ ꯈꯨꯜꯗ ꯂꯩꯔꯕ ꯀꯥꯟꯗ ꯑꯣꯟꯈꯤꯕ ꯃꯍꯥꯛꯀꯤ ꯃꯨꯁꯤꯟ ꯃꯨꯅ ꯋꯥꯡ ꯆꯥꯎꯔꯕ ꯁꯛꯂꯣꯟ ꯑꯗꯨ ꯑꯃꯨꯛ ꯑꯣꯜꯂꯛꯏ ꯃꯃꯩ ꯊꯪꯗꯗꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯁꯑꯣꯡ ꯁꯕꯥꯜ ꯑꯁꯤ ꯍꯅꯨ ꯁꯟꯕꯒꯨꯝ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯤꯕꯒꯤ ꯃꯇꯝꯗ ꯑꯣꯜꯂꯛꯏ ꯃꯍꯥꯛ ꯂꯩꯃꯥꯏ ꯊꯛ ꯑꯗꯨꯗ ꯃꯀꯨꯛ ꯃꯔꯥꯏꯕꯛ ꯑꯗꯨꯅ ꯗꯪ ꯗꯪ ꯁꯨꯖꯟꯅ ꯈꯪꯖꯔꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯁꯑꯣꯡ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯃꯊꯪ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯁꯑꯣꯡ ꯑꯗꯨ 104 ꯁꯨꯅ ꯃꯊꯪ ꯑꯣꯜꯂꯔꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯁꯥꯗ ꯁꯛꯂꯣꯟ ꯁꯥꯌꯣꯡ 104ꯅ ꯁꯨꯅ ꯇꯤꯜꯂꯤꯕꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯔꯤꯕ ꯂꯣꯟꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯃꯊꯪ ꯄꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤ ꯑꯗꯨꯗꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤꯗ꯭ꯔꯤ ꯄꯨꯛꯅꯤꯡ ꯆꯪꯈ꯭ꯔꯦ ꯃꯍꯥꯛ ꯑꯗꯨ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯇꯁꯦꯡꯅ ꯊꯋꯥꯏ ꯍꯛꯆꯥꯡꯗ ꯆꯤꯡꯁꯤꯟꯈꯤꯕꯒꯨꯝ ꯇꯧꯔꯤ ꯃꯃꯩ ꯊꯪꯗꯗꯤ ꯃꯅꯤꯒꯤ ꯃꯁꯥꯁꯤꯁꯨ ꯈꯔ ꯃꯌꯦꯡ ꯇꯥꯕ ꯍꯧꯖꯤꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯃꯁꯥ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯏꯟꯗ꯭ꯔꯤ ꯗꯤꯍꯦ ꯄꯨꯝꯅꯃꯛ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯈꯔ ꯆꯤꯡꯁꯤꯟꯕ ꯍꯧꯔꯛꯏ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯔꯣꯏꯕ ꯁꯦꯅꯥꯗꯨ ꯌꯧꯕ ꯀꯥꯟꯗ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯅꯃꯛ ꯁꯨꯝꯖꯤꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯃꯌꯦꯛ ꯑꯣꯏꯅ ꯌꯥꯎꯗꯨꯅ ꯃꯌꯦꯛꯅ ꯃꯍꯨꯠ ꯃꯔꯦꯟ ꯁꯤꯡꯗꯨꯅ ꯃꯅꯤ ꯑꯁꯤ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯕꯅ ꯈꯨꯂꯥꯛꯄꯗꯨꯗꯤ ꯀꯌꯥꯗ ꯍꯔꯥꯎꯅ ꯌꯦꯡꯖꯔꯤꯕ ꯀꯨꯝꯍꯩ ꯑꯗꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯄꯥꯛꯂꯕ ꯆꯥꯎꯔꯕ ꯂꯥꯏꯔꯤꯛꯇꯨꯗꯒꯤ ꯃꯩ ꯍꯧꯕꯒꯨꯝꯅ ꯃꯩꯉꯥꯜ ꯑꯉꯥꯟꯕꯁꯨ ꯀꯌꯥ ꯑꯃꯁꯨ ꯊꯣꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯥꯔꯤꯕ ꯃꯅꯤꯒꯤ ꯃꯥꯏ ꯌꯩꯁꯜꯂꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯪꯗꯈꯩ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯐꯥꯛꯂꯒ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯑꯗꯨ ꯕ꯭ꯔꯪ ꯍꯥꯏꯗꯨꯅ パーリ ꯑꯃꯥꯏꯕ ꯇꯣꯂꯦꯟꯁꯨ ꯈꯪꯉꯝꯗ꯭ꯔꯕ ꯆꯩꯅꯥ ꯑꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯃꯁꯥ ꯄꯨꯝꯅꯃꯛ ꯂꯥꯛꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟ ꯑꯗꯨ ꯑꯣꯟꯕ ꯌꯥꯕ ꯑꯣꯜꯂꯒ ꯃꯃꯩ ꯊꯪꯗꯗꯤ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯣꯜꯂꯛꯂꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯃꯤꯠꯁꯨ ꯃꯌꯨꯝ ꯆꯪꯈꯤꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯅ ꯈꯨꯂꯥꯛꯄꯗꯨꯅ ꯖꯥꯁꯤ ꯍꯦꯛ ꯇꯥꯕꯒ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯕꯒ ꯇꯥꯟ ꯆꯞ ꯆꯥꯅꯔꯒꯅꯤ ꯈꯟꯗꯅ ꯈꯨꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤꯕꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯪꯉꯝꯗ꯭ꯔꯕ ꯆꯩꯅꯥ ꯈꯨꯜ ꯃꯁꯥꯗ ꯐꯪꯂꯤꯕꯗꯨ ꯃꯌꯥꯛ ꯀ꯭ꯔꯛ ꯁꯤꯛꯁꯤꯜꯂꯒ ꯈꯥꯡꯉꯤ ꯃꯁꯥꯗ ꯑꯔꯤꯕ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯒ ꯃꯨꯛꯂꯝꯃꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯡꯂꯤꯅ ꯃꯇ꯭ꯔꯪ ꯀꯥꯔꯛꯂꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗ ꯃꯌꯥꯛ ꯀ꯭ꯔꯛ ꯁꯤꯛꯄꯅꯤ ꯃꯃꯥꯏ ꯃꯤꯠ ꯉꯛꯁꯪ ꯉꯥꯡꯉꯤ ꯃꯃꯤꯠꯀꯤ ꯄꯤꯔꯥꯡ ꯀꯌꯥꯁꯨ ꯁꯤꯟꯊꯔꯤ ꯌꯨꯝꯁꯤꯗꯕ ꯁꯨꯝ ꯃꯁꯤꯜꯗ ꯁꯣꯜꯂꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯣ ꯂꯦꯞꯄ ꯂꯩꯇꯦ ꯈꯨꯇꯨꯝ ꯑꯗꯨꯅ ꯂꯩꯃꯥꯏ ꯊꯛꯇ ꯗꯪ ꯍꯥꯏꯗꯨꯅ ꯊꯥꯕꯅꯤ ꯃꯥꯡꯗ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯩꯀ꯭ꯔꯛ ꯇꯥꯅ ꯖ꯭ꯔꯦꯠ ꯂꯥꯎꯅ ꯂꯩꯃꯥꯏ ꯊꯛꯇ ꯃꯆꯨꯝ ꯀꯌా ꯊꯣꯛꯅ ꯍꯧꯖꯤꯛꯇꯤ ꯆꯦꯛꯈꯥꯏꯔꯛꯂꯤ ꯑꯗꯨ ꯐꯥꯎ ꯃꯅꯤ ꯑꯗꯨ ꯂꯦꯞꯄ ꯂꯩꯊꯒꯤ ꯆꯥꯎꯔꯕ ꯀꯣꯔꯕꯥꯛ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯂꯨꯞꯊꯔꯒꯗꯕ ꯌꯦꯡꯂꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯪꯂꯤ ꯀꯣꯔꯕꯥꯛ ꯑꯁꯤ ꯄꯥꯒꯗꯕ ꯁꯦꯅꯥ 10ꯃꯨꯛꯇ ꯉꯥꯏꯔꯤ ꯍꯥꯏꯕꯗꯣ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯔꯤꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯒ ꯃꯁꯥꯗꯣ ꯍꯧꯒꯠꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯑꯁꯤꯅ ꯃꯁꯥꯁꯤ ꯆꯤꯡꯁꯤꯟꯕꯒꯨꯝ
ꯍꯧꯒꯠꯄ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯇꯣꯂꯦꯅꯤꯗꯅ ꯃꯁꯥꯗꯨ ꯑꯔꯤꯕ ꯄꯥꯡꯒꯜ ꯐꯨꯗꯣꯛꯂꯒ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯇꯤꯛ ꯃꯌꯥꯏꯗꯣ ꯁꯥꯐꯣꯡꯕ ꯍꯧꯔꯛꯂꯤ ꯇꯞꯅ ꯇꯞꯅ ꯃꯍꯥꯛ ꯑꯗꯨ ꯂꯦꯞꯈꯠꯂꯛꯂꯝꯃꯤ ꯃꯆꯥꯅꯤꯄꯥ ꯃꯅꯤ ꯑꯗꯨꯅ ꯄꯥꯔꯛꯀꯗꯕ ꯀꯣꯔꯕꯥꯛ ꯑꯗꯣ ꯁꯦꯅꯥ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯃꯤꯠꯇ ꯎꯔꯤ ꯃꯆꯥꯅꯤꯄꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯆꯤꯡꯁꯤꯜꯂꯤꯕꯗꯣ ꯃꯆꯥꯅꯤꯄꯥꯒꯤ ꯗꯤꯍꯦ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯇꯪꯈꯥꯏꯃꯨꯛꯀꯤ ꯆꯥꯡꯗ ꯆꯤꯡꯁꯤꯜꯂꯤ ꯍꯥꯏꯕꯗꯣ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯎꯔꯔꯤ ꯃꯁꯤꯗꯒꯤ ꯌꯥꯔꯣꯏ ꯈꯪꯗꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯏꯄꯥꯒꯤ ꯃꯅꯤ ꯅꯪꯕꯨ ꯄꯨꯡ ꯇꯥꯛꯄ ꯇꯥꯔꯤꯅꯤ ꯏꯄꯥꯒꯤ ꯃꯅꯤ 이샤니파시고 희망밖에 시라가더라 아마이버 돌레 레이제비 통나 부톡인가 팔롱노 송시리 마샤니 빠마니 옹샹 크라바 레이가드노 숨크라바도 마샤드 망빠이 락린 도키면 프라샹나 신가 바이투이 아마이버 돌레 게 몽두다 콜락부디 사오번에 로이크리 아마이버 돌레 낭네 타우리부터 까리노 깡론 까이바 하이드는 라우리 아두부 아마이버 돌레 마샤기 못マ렌 신으로 막나 렘호리바 세나도 막나 묵바이 ꯁꯦꯅꯥꯁꯤ ꯄꯥꯈ꯭ꯔꯕꯗꯤ ꯂꯣꯏ ꯐꯥꯎꯕꯗꯤ ꯄꯥꯗꯕ ꯌꯥꯗꯕꯅꯤ ꯃꯃꯥꯏ ꯃꯤꯠ ꯄꯨꯝꯕꯗꯨ ꯉꯥꯡꯉꯤ ꯃꯁꯥꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯣ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯖꯔ ꯍꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯕ ꯍꯧꯔꯤ ꯑꯃꯥꯏꯕ ꯇꯣꯂꯦꯅ ꯍꯧꯔꯣꯏꯕꯒꯤ ꯁꯦꯅꯥꯗꯨ ꯄꯥꯒꯗꯕ ꯋꯥꯍꯩ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯔꯤ ꯑꯗꯨ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯣꯡ ꯃꯔꯥꯟ ꯌꯥꯏꯗ ꯂꯩꯍꯧꯔꯤꯕꯤ ꯃꯃꯥꯂꯣꯏꯒꯤꯗꯤ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥ ꯂꯥꯏꯉꯝ ꯑꯃꯗꯤ ꯈꯨꯟꯒꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯖꯔꯤ ꯃꯍꯥꯛꯀꯤ ꯀꯣꯛ ꯑꯗꯨꯗ ꯎꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯄꯣꯠꯂꯨꯝ ꯀꯌꯥꯅ ꯅꯟꯊꯔꯛꯂꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯄꯟꯊꯕ ꯂꯩꯇꯦ ꯃꯍꯥꯛ ꯑꯁꯨꯃꯛ ꯄꯥꯔꯛꯄꯅ ꯁꯦꯅꯥꯗꯨꯒꯤ ꯑꯔꯣꯏꯕꯗꯣ ꯌꯧꯔꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯏꯔꯗ꯭ꯔꯤ ꯄꯨꯡꯂꯣꯏ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯃꯩꯅ ꯆꯥꯛꯄꯒꯨꯝꯅ ꯃꯩꯈꯨ ꯀꯥꯔꯤ ꯀꯥꯊꯦꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯃꯩꯅ ꯕꯔꯪ ꯆꯥꯛꯄꯒꯨꯝꯅ ꯃꯩꯔꯤ ꯐꯝꯅ ꯆꯥꯛꯈꯠꯂꯛꯂꯤ ꯃꯍꯥꯛꯀꯤ ꯃꯁꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯦꯟꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯃꯔꯨ ꯀꯣꯛꯄꯒꯨꯝ ꯑꯣꯏꯔꯤ ꯃꯁꯝ ꯄꯨꯝꯅꯃꯛ ꯃꯩꯅ ꯒ꯭ꯔꯣꯡ ꯆꯥꯛꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤꯕꯨ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥꯗꯣ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯆꯕꯨꯜ ꯑꯣꯏꯅ ꯇꯤꯟꯊꯣꯔꯛꯂꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯀꯣꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯇꯞ ꯍꯥꯏꯗꯨꯅ ꯄꯥꯏꯔꯒ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯆꯤꯡꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯂꯩꯖꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯊꯣꯛꯂꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯈ꯭ꯌꯥꯁꯤꯒ ꯈꯥꯡꯉꯤ ꯏꯔꯣꯏ ꯂꯣꯏꯕꯗꯗꯤ ꯃꯍꯥꯛꯀꯤ ꯉꯝꯖꯕꯤ ꯊꯥꯗꯅ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯐꯨꯗꯣꯛꯂꯒ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯄꯥꯛꯂꯕ ꯀꯣꯔꯕꯥꯛ ꯑꯗꯨꯒꯤ ꯁꯦꯅꯥꯗꯣ ꯈꯨꯠ ꯑꯅꯤꯅ ꯅꯥꯝꯃ ꯄꯥꯏꯔꯒ ꯃꯌꯥꯏ ꯊꯤꯒꯥꯡꯗ ꯖ꯭ꯔꯦꯠ ꯂꯥꯎꯅ ꯁꯦꯒꯥꯏꯕꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯦꯛ ꯁꯦꯒꯥꯏꯈꯤꯕꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯁꯥꯁꯨ ꯂꯩꯃꯥꯏꯗꯨꯗ ꯃꯈꯨꯠ ꯈꯨꯔꯨꯗ ꯀꯨꯜꯂꯒ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ ꯑꯋꯥꯕ ꯆꯩꯅꯥ ꯀꯣꯜꯂꯒ ꯃꯍꯥꯛꯇ ꯐꯝꯂꯤ ꯈꯨꯜꯂꯥꯛꯄꯗ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯍꯥꯏꯔ ꯃꯈ꯭ꯋꯥꯡꯗꯒꯤ ꯊꯥꯡꯁꯥꯡꯗ ꯁꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯀꯧ ꯍꯥꯏꯔꯤꯕ ꯃꯩꯆꯧꯒꯤ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯁꯥꯔꯤꯕꯁꯤ ꯊꯛ ꯍꯥꯏꯗꯨꯅ ꯅꯤꯛꯄ ꯍꯧꯔꯛꯂꯤ ꯂꯩꯀ꯭ꯔꯛ ꯆꯠꯄ ꯍꯧꯔꯛꯂꯤ ꯌꯨꯝ ꯑꯁꯤ ꯅꯤꯡꯈꯥꯏꯒꯗꯕꯒꯤ ꯈꯨꯜꯂꯥꯛꯄ ꯊꯥꯡꯁꯥꯡꯗ ꯌꯦꯞꯁꯤꯜꯂꯤ ꯃꯅꯥꯏ ꯃꯁꯦꯜ ꯀꯌꯥꯅ ꯈꯨꯜꯂꯥꯛꯄꯗꯨꯕꯨ ꯆꯤꯡꯂꯒ ꯆꯥꯎꯔꯕ ꯊꯣꯡꯖꯥꯎꯗꯣ ꯍꯥꯡꯇꯣꯛꯇꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯒ ꯃꯔꯤ ꯊꯣꯛꯈ꯭ꯔꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥ ꯃꯅꯤ ꯑꯗꯣ ꯎꯞꯁꯤꯜꯂꯒ ꯇꯥꯔꯒ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥ ꯃꯅꯤ ꯑꯗꯨ ꯈꯛꯇ ꯉꯥꯏꯍꯧꯔꯤ ꯃꯅꯤ ꯑꯗꯨꯗꯤ ꯎꯞꯁꯤꯜꯂꯒ ꯃꯍꯥꯛꯇꯣ ꯁꯤꯜꯂꯒ ꯇꯥꯔꯒ ꯂꯩꯔꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯁꯦꯒꯥꯏꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯇꯝꯂꯛꯄ ꯀꯥꯟꯗ ꯃꯍꯥꯛꯅ ꯇꯪꯈꯥꯏ ꯇꯥꯅ ꯁꯦꯒꯥꯏꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯖꯔ ꯍꯥꯏꯔ ꯇꯪꯈꯥꯏꯗꯨ ꯁꯝꯖꯤꯜꯂꯛꯂꯤ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯍꯧꯕ ꯇꯥꯔꯕ ꯑꯗꯨꯒ ꯇꯥꯔꯕꯗꯤ ꯑꯩ ꯈꯣꯏꯌꯝ ꯂꯥꯏꯒꯤ ꯂꯤꯛꯂꯝꯅ ꯁꯥꯈꯤꯕ ꯄꯨꯀꯧ ꯃꯩꯆꯧꯒꯤ ꯈꯨꯠꯌꯦꯡꯅ ꯏꯈꯤꯕ ꯂꯥꯏꯔꯤꯛ ꯅꯪ ꯑꯁꯤꯗꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗꯒꯤ ꯃꯔꯨ ꯐꯨꯛꯅ ꯑꯩꯅ ꯃꯥꯡꯍꯜꯂꯕꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯍꯥꯛꯅ ꯃꯁꯨꯡ ꯅꯤꯄꯥꯜ ꯊꯣꯛꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯖ꯭ꯔꯦꯠ ꯍꯥꯏꯗꯨꯅ ꯁꯦꯒꯥꯏꯔꯛꯄꯅꯤ ꯑꯁꯨꯝꯅ ꯁꯦꯒꯥꯏꯕꯗ ꯀꯔꯤꯒꯨꯝꯕ ꯇꯥꯍꯩꯔꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯈꯣꯡꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯔꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯁꯦꯒꯥꯏꯕ ꯂꯣꯏꯔꯕ ꯀꯥꯟꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯃꯥꯒꯤ ꯈꯣꯡꯄꯥꯛ ꯑꯗꯨꯅ ꯁꯨꯔꯨ ꯅꯩꯕꯗ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯁꯦꯒꯥꯏꯔꯕ ꯃꯆꯦꯠ ꯀꯌꯥꯗꯨꯗꯒꯤ ꯃꯩꯈꯣꯏ ꯃꯅꯤꯜꯂꯣꯏ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥ ꯑꯗꯨ ꯃꯔꯤ ꯁꯟꯗꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯃꯂꯪ ꯄꯥꯔꯗꯨꯗ ꯄꯥꯏꯔꯒ ꯇꯤꯡꯈ꯭ꯔꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎꯗ ꯅꯤꯡꯈꯥꯏꯕ ꯍꯧꯔꯛꯏ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯅꯥꯀꯜꯗ ꯃꯆꯥꯅꯤꯄꯥ ꯃꯅꯤ ꯑꯗꯨꯅ ꯎꯞꯂꯒ ꯁꯤꯠꯂꯒ ꯋꯥꯈꯜ ꯇꯥꯗꯨꯅ ꯇꯥꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯣ ꯅꯪꯈꯥꯏꯔꯒ ꯅꯜꯂꯛꯀꯗꯧꯔꯤ ꯃꯗꯨꯕꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯎꯕꯗꯒꯤ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯃꯇꯤꯛ ꯃꯤꯌꯥꯏ ꯄꯨꯊꯣꯛꯂꯒ ꯄꯥꯏꯁꯤꯟꯈ꯭ꯔꯤ ꯃꯆꯥꯅꯤꯄꯥ ꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯀꯣꯟꯁꯤꯜꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯦꯛ ꯄꯥꯏꯊꯣꯔꯛꯄꯒꯤ ꯁꯪ ꯑꯗꯨꯗꯤ ꯕ꯭ꯔꯣꯡ ꯍꯥꯏꯗꯨꯅ ꯅꯤꯡꯈꯥꯏꯔꯒ ꯂꯩꯃꯥꯏ ꯅꯨꯡ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯌꯨꯝꯐꯝ ꯑꯗꯨ ꯆꯪꯈ꯭ꯔꯤ ꯌꯨꯝꯐꯝ ꯑꯗꯨ ꯏꯀꯨꯠ ꯀꯨꯠꯅ ꯆꯥꯎꯅ ꯈꯣꯝꯖꯥꯎ ꯑꯣꯏꯅ ꯂꯩꯍꯧꯏ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯃꯆꯥꯅꯤꯄꯥ ꯃꯅꯤ ꯑꯗꯨ ꯄꯨꯔꯛꯂꯒ ꯍꯧꯖꯤꯛꯇꯤ
ꯈꯨꯜꯂꯁꯤꯒꯤ ꯈꯨꯟꯌꯥꯏ ꯂꯝꯄꯥꯛ ꯑꯗꯨꯃꯛꯇꯗ ꯄꯥꯏꯔꯛꯂꯝꯃꯤ ꯃꯆꯥꯅꯤꯄꯥ ꯃꯅꯤꯗꯣ ꯃꯃꯥꯏ ꯑꯁꯤꯗ ꯃꯩꯅ ꯆꯥꯛꯈꯤꯕꯒꯨꯝꯅ ꯃꯩꯈꯨ ꯈꯔ ꯈꯔ ꯀꯥꯔꯒ ꯂꯩ ꯃꯩꯗ ꯑꯣꯝꯂꯨꯕꯒꯨꯝꯅ ꯃꯆꯥꯅꯤꯄꯥ ꯃꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯂꯒ ꯃꯄꯤ ꯇꯥꯟ ꯇꯣꯂꯦꯅ ꯀꯞꯆꯔꯤ ꯏꯄꯥꯒꯤ ꯏꯕꯨꯡ ꯑꯃꯅꯤ ꯍꯦꯡꯈꯥꯡ ꯊꯦꯡꯈꯥꯡ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯂꯥꯟꯊꯦꯡꯅꯔꯛꯈꯤꯕ ꯑꯩꯒꯤ ꯏꯆꯥꯅꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯨꯡꯁꯤꯔꯕ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯥꯜꯂꯤ ꯃꯄꯨꯡ ꯐꯥꯅ ꯃꯩꯅ ꯆꯥꯛꯈꯤꯕ ꯅꯠꯇꯦ ꯃꯃꯥꯏꯒꯤ ꯅꯥꯀꯜ ꯅꯥꯀꯜꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯈꯖꯤꯛ ꯈꯖꯤꯛꯇꯤ ꯃꯩꯅ ꯋꯥꯏꯈꯤꯕꯒꯨꯝ ꯃꯨꯔꯒ ꯈꯥꯝꯇꯠꯂꯒ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯊꯃꯣꯏꯗꯣ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤ ꯃꯇꯝ ꯑꯁꯤꯗ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯏ ꯃꯁꯤꯜ ꯀꯌꯥ ꯑꯗꯨꯒ ꯈꯨꯜꯂꯥꯛꯄꯗꯨꯒ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯣꯏꯅꯃꯛ ꯀꯣꯏꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯈꯨꯜꯂꯥꯛꯄꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛꯇ ꯊꯥꯡꯁꯥꯡꯗꯨ ꯄꯥꯏꯔꯒ ꯆꯪꯉꯛꯏ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯇꯣꯂꯦꯟ ꯃꯃꯤꯠ ꯑꯗꯨ ꯉꯛꯁꯪꯅ ꯈꯨꯜꯂꯥꯛꯄꯗ ꯌꯦꯡꯉꯛꯏ ꯈꯨꯜꯂꯥꯛꯄꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯔꯨꯛ ꯁꯨꯕ ꯄꯣꯔꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯑꯗꯣ ꯃꯥꯏ ꯄꯥꯛꯂꯤ ꯅꯆꯥꯅꯤꯄꯥꯒ ꯅꯈꯣꯏ ꯑꯅꯤ ꯃꯥꯏ ꯄꯥꯛꯂꯤ ꯄꯣꯔꯝ ꯑꯁꯤꯗꯗꯤ ꯅꯪ ꯑꯃꯁꯨꯡ ꯅꯆꯥꯅꯤꯄꯥ ꯑꯅꯤ ꯑꯁꯤ ꯑꯩꯅ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤꯕꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯥꯡꯍꯟꯕ ꯉꯝꯈ꯭ꯔꯦꯗꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯑꯁꯤꯃꯗꯤ ꯃꯄꯨꯡ ꯐꯥꯅ ꯅꯍꯥꯛꯅ ꯃꯥꯡꯍꯟꯕ ꯉꯝꯈ꯭ꯔꯦꯗꯅ ꯑꯩ ꯍꯥꯏꯔꯒꯦ ꯃꯨꯟꯅ ꯇꯥꯔꯣ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯈꯣꯏꯗ ꯇꯧꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯤ ꯅꯈꯣꯏ ꯑꯅꯤꯗ ꯆꯥꯡꯌꯦꯡꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯃꯤꯁꯩ ꯑꯌꯥꯛꯄ ꯑꯃ ꯃꯩꯆꯧ ꯄꯨꯈꯧ ꯍꯥꯏꯕꯁꯤꯅ ꯆꯩꯔꯛꯈꯤꯕ ꯉꯥꯛꯇꯅꯤ ꯃꯗꯨꯃꯛꯁꯤꯕꯨ ꯑꯩꯒꯤ ꯏꯁꯥꯗ ꯊꯣꯛꯂꯔꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯇꯝꯊꯤꯔꯕ ꯃꯤꯁꯩ ꯀꯌꯥ ꯑꯗꯣ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯅꯈꯣꯏꯗ ꯄꯥꯡꯊꯣꯛꯄꯅꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯄꯥꯡꯊꯣꯛꯂꯕ ꯀꯥꯟꯗ ꯅꯈꯣꯏꯅ ꯁꯥꯊꯦꯡꯅꯈ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯃꯤꯁꯩ ꯑꯁꯤ ꯄꯥꯜꯂꯔꯣꯏ ꯃꯁꯤꯒꯤ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯕꯒꯤ ꯂꯤꯛꯂꯝ ꯈꯔ ꯂꯩꯕꯅ ꯅꯈꯣꯏꯗ ꯄꯥꯡꯊꯣꯛꯄꯅꯤ ꯑꯍꯥꯟꯕꯗ ꯄꯥꯡꯊꯣꯛꯈꯤꯕ ꯆꯥꯡꯌꯦꯡ ꯑꯗꯨꯁꯨ ꯃꯉꯥꯏꯔꯤ ꯑꯩ ꯑꯁꯤꯕꯨ ꯃꯩꯆꯧ ꯄꯨꯀꯧꯗꯨꯅ ꯃꯤꯁꯩ 8 ꯊꯣꯛꯅ ꯆꯩꯈꯤꯕꯅꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯆꯥꯎꯔꯕ ꯁꯜꯂꯥꯕꯒꯤ ꯃꯁꯤꯅ ꯌꯨꯡꯂꯒ ꯁꯤꯔꯣ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯃꯛꯄꯨ ꯅꯆꯥꯅꯤꯄꯥ ꯃꯅꯤꯗ ꯑꯩꯒꯤ ꯗꯁꯥ ꯄꯨꯝꯅꯃꯛ ꯊꯩꯖꯤꯟꯈꯤꯕꯅꯤ ꯁꯜ ꯑꯗꯨꯅ ꯑꯩꯒꯤ ꯍꯥꯏꯖꯦꯜ ꯑꯁꯤꯗ ꯌꯨꯡꯂꯕꯁꯨ ꯃꯉꯣꯟꯗ ꯗꯁꯥ ꯊꯩꯖꯤꯟꯈꯤꯕꯅ ꯑꯩ ꯍꯤꯡꯍꯧꯔꯤꯕꯅꯤ ꯑꯅꯤꯁꯨꯕꯒꯤ ꯄꯣꯔꯝꯗ ꯍꯤꯡꯁꯥ ꯌꯩꯇꯝꯂꯕ ꯆꯥꯎ ꯁꯥꯡꯂꯕꯗꯨꯒ ꯅꯆꯥꯅꯤꯄꯥ ꯃꯅꯤꯒ ꯁꯃꯨ ꯃꯌꯣꯡ ꯌꯥꯍꯟꯈꯤꯕꯗꯁꯨ ꯑꯩꯕꯨ ꯃꯤꯁꯩ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯃꯩꯆꯧ ꯄꯨꯀꯧꯅ ꯆꯩꯈꯤꯕꯅꯤ ꯆꯥꯎ ꯁꯥꯡꯂꯕ ꯍꯤꯡꯁꯥꯕꯒꯤ ꯃꯈꯨꯠꯇ ꯅꯥꯛ ꯊꯋꯥꯏ ꯊꯥꯕ ꯑꯣꯏꯌꯨ ꯍꯥꯏꯗꯅ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯒꯤ ꯄꯣꯔꯝꯗꯅ ꯌꯦꯛꯅꯕ ꯀꯌꯥꯒ ꯂꯤꯔꯨꯡ ꯇꯦꯟꯖꯩ ꯂꯥꯟꯊꯦꯡꯅꯕꯗ ꯅꯥꯛ ꯊꯋꯥꯏ ꯊꯥꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯃꯍꯥꯛꯅ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯃꯤꯁꯩ ꯆꯩꯈꯤꯕꯅꯤ ꯃꯔꯤꯁꯨꯕꯒꯤ ꯄꯣꯔꯝ ꯑꯗꯨꯁꯨ ꯃꯉꯥꯏꯔꯤ ꯄꯥꯃꯨꯡ ꯃꯔꯤ ꯄꯥꯟꯕ ꯇꯝꯊꯤꯔꯕ ꯖꯤꯕꯁꯤꯡꯒꯤ ꯂꯛꯇ ꯑꯩꯕꯨ ꯊꯋꯥꯏ ꯊꯥꯎ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯃꯤꯆꯩꯈꯤꯕꯅꯤ ꯃꯉꯥꯁꯨꯕ ꯇꯔꯨꯛꯁꯨꯕ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯃꯤꯆꯩꯈꯤꯕ ꯉꯥꯛꯇꯅꯤ ꯃꯩꯆꯧ ꯄꯨꯀꯧ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯈꯜꯂꯛꯄ ꯋꯥꯈꯜꯅꯤ ꯃꯥꯅ ꯑꯩꯕꯨ ꯁꯤꯔꯁꯅꯨ ꯍꯥꯏꯗꯨꯅ ꯃꯤꯆꯩ 8 ꯊꯣꯛꯅ ꯆꯩꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯥꯏꯖꯈꯤꯕ ꯃꯁꯥꯅ ꯇꯧꯖꯈꯤꯕ ꯊꯕꯛ ꯑꯁꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯄ ꯑꯗꯨꯒꯨꯝꯂꯕ ꯃꯩꯆꯧꯅꯤ ꯃꯗꯨꯃꯛꯅꯅꯤ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯂꯕ ꯀꯣꯔꯕꯥꯛ ꯑꯆꯧꯕ ꯄꯨꯌꯥ ꯏꯔꯤꯕꯅꯤ ꯍꯥꯏꯅ ꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯣ ꯃꯁꯥꯅ ꯀꯥꯎꯊꯣꯛꯆꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯣꯏꯕ ꯑꯃꯗꯒꯤ ꯃꯍꯥꯛꯅ ꯆꯍꯤ ꯀꯌꯥ ꯆꯪꯗꯨꯅ ꯏꯔꯛꯄ ꯄꯨꯌꯥ ꯂꯥꯏꯔꯤꯛ ꯑꯁꯤ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯆꯨꯞꯁꯤꯟꯕ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯍꯥꯏꯈꯤꯕꯗꯨꯅꯤ ꯅꯍꯥꯛꯀꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯏꯆꯥꯅꯤꯄꯥ ꯑꯁꯤꯗ ꯄꯣꯔꯝ 8 ꯑꯁꯤ ꯇꯧꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯨꯝꯂꯦꯗꯅ ꯑꯩꯒꯤ ꯆꯤꯡꯅꯕꯁꯨ ꯆꯨꯝꯂꯦ ꯀꯌꯥꯗ ꯂꯥꯂꯣꯡ ꯐꯠꯇ ꯅꯝꯁꯤꯟꯕ ꯍꯩꯔꯤꯕ ꯈꯣꯜꯂꯥꯛꯄ ꯅꯍꯥꯛꯇꯤ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯅ ꯏꯄꯥ ꯏꯆꯥꯅ ꯅꯪꯒꯤ ꯄꯣꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯂꯔꯣꯏ ꯏꯄꯥ ꯏꯆꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛ ꯄꯨꯔꯒ ꯇꯝꯌꯥꯊꯦꯜ ꯈꯣꯜꯗ ꯍꯟꯈ꯭ꯔꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯨꯜꯂꯥꯛꯄꯗꯨꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯅꯍꯥꯛ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯜꯂꯤꯕꯅꯣ ꯅꯪꯅ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ ꯑꯩ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯒꯤ ꯐꯝꯗ ꯁꯥꯔꯤ ꯋꯥꯁꯛꯈ꯭ꯔꯕꯗꯤ ꯅꯈꯣꯏꯅ ꯄꯣꯔꯝ 8 ꯑꯁꯤꯕꯨ ꯇꯧꯒꯅꯤ ꯍꯥꯏꯅ ꯅꯆꯤꯜꯃꯛꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯄꯣꯔꯝ 8 ꯑꯁꯤ ꯂꯣꯏꯔꯒ ꯅꯨꯄꯤ ꯑꯁꯤꯕꯨ ꯄꯨꯔꯒ ꯏꯔꯦꯟꯖꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯗꯨꯃꯛ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯅꯈꯣꯜ ꯌꯧꯕ ꯃꯇꯝꯗ ꯈꯨꯜ ꯑꯁꯤꯗꯒꯤ ꯄꯨꯈ꯭ꯔꯤꯕ ꯅꯤꯡꯉꯣꯜ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯒꯅꯤ ꯅꯍꯥꯛ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ ꯑꯩꯒꯤ ꯏꯇꯤꯛ ꯌꯥꯏ ꯅꯍꯥꯛ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯃꯥꯏꯕ ꯇꯣꯂꯦꯟ
ꯅꯪꯒꯨꯝꯕ ꯈꯨꯃꯤꯠ ꯈꯨꯗꯥꯡꯗꯒꯤ ꯍꯧꯔꯛꯄ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯈꯨꯂꯥꯛꯄꯕꯨ ꯑꯩꯅ ꯀꯔꯝꯅ ꯈꯪꯒꯗꯕꯅꯣ? ꯑꯗꯨꯃꯛ ꯐꯅꯃꯛ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯈꯨꯟꯒꯤ ꯈꯨꯂꯥꯛꯄ ꯑꯃ ꯑꯣꯏꯔꯒ ꯃꯊꯣꯡ ꯆꯥꯗꯕ ꯅꯪꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯔꯝꯒꯅꯤ, ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯝꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯃꯍꯥꯛ ꯑꯁꯥꯎ ꯈꯪꯏ ꯃꯤꯍꯧꯗꯨꯅ ꯈꯨꯂꯥꯛꯄꯁꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯅꯤ, ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯁꯥ ꯈꯣꯡꯐꯝ ꯑꯁꯤ ꯂꯩꯃꯥꯏꯗ ꯄꯨꯊꯔꯒ ꯃꯈꯣꯡ ꯑꯁꯤ ꯆꯤꯡꯈꯠꯄ ꯉꯝꯗꯕꯒꯨꯝ ꯇꯧꯏ꯫ ꯃꯈꯣꯡ ꯑꯗꯣ ꯃꯔꯝ ꯏꯆꯥ ꯆꯥꯗꯈꯩ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯂꯩꯃꯥꯏꯗ ꯄꯨꯊꯈꯤꯔꯝꯃꯤ꯫ ꯃꯁꯥꯒꯤ ꯃꯈꯣꯡ ꯃꯁꯥꯅ ꯐꯨꯒꯠꯆꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯈꯨꯂꯥꯛꯄꯗꯣ ꯃꯌꯥ ꯀꯥꯅ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯣꯛꯂꯦꯟ ꯊꯦꯠꯂꯤꯕ ꯁꯅꯥꯒꯤ ꯂꯨꯉꯨꯞ ꯑꯗꯨ ꯎꯞꯅ ꯃꯍꯥꯛ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗ ꯅꯣꯛꯀ꯭ꯔꯦꯝ ꯍꯥꯏꯔꯦꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯃꯥꯏꯕ ꯇꯣꯂꯦꯟ, ꯍꯧꯖꯤꯛꯇꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯁꯥꯗꯣꯡ ꯂꯥꯏꯔꯦꯜ ꯑꯗꯨꯒꯤ ꯂꯨꯞ ꯑꯗꯨ ꯑꯩꯅ ꯎꯞꯂꯕꯅꯤꯅ ꯑꯩꯒꯤ ꯁꯥꯗ ꯅꯪꯉꯣꯟꯗꯒꯤ ꯇꯥꯗꯅ ꯃꯇꯤꯛ ꯃꯌꯥꯏ ꯁꯨꯅ ꯇꯤꯟꯅ ꯌꯥꯎꯔꯕꯅꯤ꯫ ꯅꯪꯃꯛꯅ ꯑꯩꯕꯨ ꯅꯈꯨꯠꯃꯛꯅ ꯍꯥꯠꯄ ꯉꯝꯂꯔꯣꯏ꯫ ꯍꯥ ꯍꯥ ꯍꯥ꯫ ꯑꯁꯤ ꯍꯥꯏꯅ ꯈꯨꯂꯥꯛꯄꯗꯨꯅ ꯀꯌꯥꯗ ꯀꯥꯔꯦꯝꯅꯅ ꯅꯣꯛꯂꯤꯕ ꯑꯃꯥꯏꯕ ꯇꯣꯂꯦꯟꯁꯨ ꯂꯩꯖꯕꯤ ꯊꯥꯗꯅ ꯃꯀꯟꯅ ꯄꯥꯡꯒꯜ ꯐꯨꯗꯣꯛꯆꯕꯅꯤ꯫ ꯑꯗꯨ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯇꯝꯗ ꯄꯣꯔꯝ 8 ꯑꯁꯤ ꯄꯥꯡꯊꯣꯛꯂꯒ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯗꯨ ꯄꯨꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯗꯨꯅ ꯃꯆꯥꯅꯤꯄꯥ ꯃꯅꯤꯗꯁꯨ ꯊꯧꯖꯤꯟꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯅ ꯉꯥꯡꯊꯣꯛꯆꯈꯤꯕꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯤ ꯃꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯐꯨꯗꯣꯛꯂꯕꯁꯨ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯄꯥꯝꯕꯩ ꯂꯩꯇꯦ꯫ ꯋꯥꯈꯜ ꯉꯥꯏꯍꯥꯛꯇꯪ ꯈꯟꯊꯔꯕ ꯇꯨꯡꯗ ꯑꯁꯥꯎ ꯈꯥꯝꯕꯤ ꯑꯗꯨ ꯇꯞꯅ ꯃꯍꯥꯛꯅ ꯐꯥꯊꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄꯗꯨ ꯌꯦꯡꯅ, ꯐꯔꯦ, ꯅꯪꯒꯤ ꯃꯤꯆꯩ 8 ꯁꯨꯕ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯕ ꯕꯣꯔꯝ 8 ꯑꯁꯤ ꯏꯄꯥ ꯏꯆꯥꯅ ꯄꯥꯡꯂꯒꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ ꯑꯗꯨ ꯄꯨꯔꯒ ꯑꯩꯈꯣꯏ ꯆꯦꯛꯅ ꯁꯥꯎꯅꯗꯅ ꯇꯝꯌꯥꯊꯦꯜ ꯈꯣꯜꯒꯤ ꯃꯥꯏꯀꯩ ꯄꯥꯡꯕꯁꯤꯗ ꯌꯥꯅꯔꯁꯤ꯫ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯊꯥꯖꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄ ꯑꯣꯏꯕꯗꯣ ꯃꯀꯧ ꯄꯣꯡꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯨꯅꯤꯗꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ, ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ, ꯅꯪꯅꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯗ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯡꯅꯁꯤ, ꯌꯦꯛꯅꯕ ꯁꯪꯒꯠꯅꯔꯣꯏꯁꯤ꯫ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯗꯨꯅ ꯄꯣꯔꯝ 8 ꯑꯁꯤ ꯄꯥꯡꯊꯣꯛꯄꯤꯌꯨ, ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯗꯨ ꯄꯨꯈꯤꯒꯗꯕꯅꯤ꯫ ꯃꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯄꯣꯔꯝ 8 ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯑꯩꯒꯤꯗꯃꯛ ꯄꯥꯡꯊꯣꯛꯄꯤꯕ ꯉꯝꯕ ꯇꯥꯔꯕꯅꯤ, ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯁꯅꯥ ꯂꯨꯄꯥ ꯄꯨꯀꯩꯗꯒꯤ ꯅꯪꯅ ꯄꯨꯅꯤꯡꯕ ꯃꯈꯩ ꯄꯨꯖꯈꯣ, ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯀꯠꯆꯒꯅꯤ꯫ ꯑꯃꯥꯏꯕ ꯇꯣꯂꯦꯟ, ꯌꯥꯖꯔꯤ, ꯑꯩ ꯀꯔꯤꯁꯨ ꯄꯥꯝꯖꯔꯤ, ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯏꯆꯥꯅꯤꯄꯥꯒꯤ ꯑꯄꯥꯝꯕꯗꯨꯃꯛ ꯈꯛꯇꯅꯤ꯫ ꯐꯔꯦ, ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯦꯛꯊꯔꯤꯕ ꯏꯆꯥꯅꯤꯄꯥ ꯍꯥꯟꯅ ꯂꯥꯏꯀꯠꯅꯈꯤꯁꯤ, ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯄꯣꯔꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯌꯥꯠꯂꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯣꯊꯥꯍꯟꯕꯤꯔꯣ ꯑꯩꯒꯤ ꯏꯆꯥ ꯑꯁꯤ꯫ ꯈꯨꯂꯥꯛꯄꯗꯨꯅ, ꯐꯔꯦ ꯑꯃꯥꯏꯕ ꯇꯣꯂꯦꯟ, ꯍꯌꯦꯡꯒꯤ ꯄꯣꯔꯝ 6 ꯁꯨꯕꯒꯤ 2 ꯁꯨꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩ ꯑꯃꯗꯤ ꯑꯣꯏꯔꯒꯅꯤ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥ ꯃꯆꯥꯗꯨꯕꯨ ꯄꯨꯅ ꯃꯌꯨꯝ ꯃꯔꯥꯟ ꯌꯥꯏꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯑꯣꯏꯁꯤꯜꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯎꯃꯪꯂꯦꯟ ꯈꯣꯜꯗꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯈꯤꯕ ꯄꯥꯎꯊꯥꯃꯩ ꯑꯃꯗꯤ ꯂꯥꯔꯉꯝ ꯑꯗꯣ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯃꯗ ꯊꯨꯡꯂꯔꯤ꯫ ꯃꯐꯝ ꯀꯌꯥꯅꯤ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯆꯪꯅ ꯊꯤꯔꯛꯂꯤꯕꯁꯤ, ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯃꯁꯥ ꯃꯔꯤ ꯄꯥꯟꯕ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯂꯤꯈꯣꯜ ꯐꯪꯕ ꯉꯝꯗꯦ꯫ ꯄꯥꯎꯊꯥꯃꯩꯒꯤ ꯃꯐꯝꯗ ꯂꯥꯔꯉꯝꯅ, ꯊꯥꯗ ꯄꯥꯎꯊꯥꯃꯩ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯣꯏꯗꯨꯅ ꯊꯤꯕ ꯂꯥꯛꯂꯤꯕꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯗꯦ, ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯒ ꯇꯥꯗ ꯄꯥꯎꯊꯥꯃꯩꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ, ꯆꯥꯎꯔꯕ ꯁꯛꯈꯪꯗ꯭ꯔꯕ ꯇꯝꯊꯤꯔꯕ ꯎꯆꯦꯛ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯎꯃꯪꯂꯦꯟ ꯈꯨꯜꯒꯤ ꯑꯀꯣꯏꯕꯗꯁꯨ ꯑꯃꯨꯛ ꯆꯥꯛꯇꯥꯗꯅ ꯃꯍꯥꯛ ꯄꯣꯊꯥꯐꯝ ꯑꯣꯏꯔꯒ ꯂꯩꯔꯤꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯩꯔꯝꯂꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯐꯅꯌꯥꯝꯗꯤ ꯊꯥꯞꯂꯤ꯫ ꯄꯥꯎꯊꯥꯃꯩꯅ, ꯏꯅꯥꯎ ꯂꯥꯔꯉꯝ, ꯁꯦꯁꯦ, ꯎꯈꯣꯡ ꯑꯁꯤꯗ ꯏꯔꯦꯟꯖꯅ ꯄꯣꯊꯥꯔꯁꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯒꯦ꯫ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯎꯃꯪꯂꯦꯟ ꯈꯨꯜꯒꯤ ꯑꯀꯣꯏꯕꯗ ꯈꯣꯡꯂꯔꯤꯕ ꯑꯃꯨꯛ ꯌꯥꯊꯣꯛꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯍꯧꯔꯛꯐꯝ, ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨ ꯃꯀꯣꯜ ꯑꯗꯨꯅꯤ ꯊꯤꯔꯨꯔꯒ ꯑꯩꯒꯤ ꯈꯨꯜꯗ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯝꯕꯒꯨꯝ ꯃꯍꯥꯛꯀꯤ ꯃꯀꯣꯜ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯁꯨ ꯑꯩꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯍꯟꯗꯨꯅ ꯑꯋꯥ ꯆꯩꯅꯥꯗꯣ ꯃꯍꯥꯛꯇ ꯈꯪꯍꯟꯕ ꯄꯥꯝꯃꯤ꯫ ꯃꯗꯨꯃꯛꯅꯅꯤ ꯑꯩꯅ ꯊꯤꯔꯛꯂꯤꯕꯁꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤꯒꯗꯤ ꯄꯪꯂꯥꯞꯇꯤ ꯂꯥꯞꯅꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ꯫ ꯌꯦꯡꯉꯣ, ꯅꯨꯃꯤꯗꯥꯡꯕꯨꯗꯤ ꯑꯣꯏ, ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯁꯤꯗ ꯅꯍꯥꯛ ꯎꯔꯦꯗꯅ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯒꯤ ꯋꯥꯡꯃ ꯁꯣꯝꯗ ꯁꯣꯏꯗꯅꯃꯛꯀꯤ
리콜 카라디 강망 암라가니 싱아시기 왕무드 콜 카라 따랑거니 콜라두다이 코인 항라가 샤오르보 우시에 가두기 리콜디 강망 암거니 마낙 아스와이 시긴 낙나랑거니 하이비시 아이기 타자바니 샤오르보 우시에 가두기 마기 라이팜 마기 마콜 오이리바도 아심 마코이니수 와리 마칼 마콜 사나드나 누미당이 마담도 우콩아두데 레람미 나칼라마 롬드나 감다우리 담야 텔 콜라니 담야 텔 콜라시 ngasidi men thong ta da haibd oyabani ayo ki matamaduda lainga mamadi paite satna shothi ma yom maduda loina bitaro yeduda haibi aba haim nabasu hausik numidangi thengjilaklaba barogi pongpham ta silakadaba pungja khara ngai rabasisu mawa ma pau amada taramti nungthil ga matamaduda paite amadi laingam na mapangal ariya phudok laga kollasi koiba thiba yaba thirabasu shothi do phangba kawbo maraiti 소태기 럭시 마기 따오방 남바시 마코이니 슈캉럭리 아hingi 마타마두다 바이티 아마디 라잉아마도 라잉앙기 마용기 망골라다 파마글라이리 마타마시드 마마루 시야도 톡레이 마발라돔다 이봉어 쿨기 콘자미 암슈 마파마시다 라이람바싱아도 마코이 마용 마이카이슈 미오이 카라나 셈진바드기 loinamak semjin bal loikre ngasigi numidang ngoirang matamadu faubada loinamak sana krema yamdi nakhoyani khak hogsig matha sari bani haidani lairi sibukhan hari bro barogi pungsade yorakadori lak loi magi bongonang di inkhalak libani asuk thengna tumlabadi nang nasadu yar tumlu la hayeng nongalag kari tawgoda banu haibadu tanrasi ibong opaite nang su halwairo nangi yum maduda nangi loina bi mazaro madi mazaro gi madu khak laibadu ngairam lar salune nang bo paitiena adudi phari ibongo laingam nang irenjana le hawroko aisu satlagi nang na kollasigi wajaba sidina pa tolendigi tadiko adudi ayamong iyoragi lairim bilusi asi hairaga adumak paiti du sakri laingam adasu imong adom da sanglaga pothana bagidamakta sem sari matamashi makani laingangi mamitta Karigumba masinrang oina sakam khora uraklami aki khosia kon bisi matik miaina lainga masida arot athu khara madi khangalibani ma ki mamit asida oribasi mamangi matamda pautha mai hoi yum saramba yum leiram fumadudani adubo yum madudi mioi kana laina dabada hantak mioi kana laitaba yum mai thaude yaw khrabani pautha mai thakraba yum phamado yamathakta 소태기 삭담을 우르비 콩그라이스나 fammi 아두고 막 라이닝 파리 셋기 몽르 타우리 마두 우버가 라이닝 마두 파몽기 팔랑노 송타리 퍼퍼 몽토레이 마야이 가르다 마마드나 로신 감전음 타우리베도 톰네 힘을 남기다 막다 우리 이봉어 낭고거다 있었게 하이리베노 이마 아이 미타 호식 소티도 조티기 라이프 우리 마기 아이 목다 콩고 리제로 피기임 Lucina, yadi magi bungo soiri hauski bungo ayong ngtilgi matam natti ahingi matam nini sang potaro selo iyo masida aying lekpiri ba makoy ahum marisi soyun mikap tolga patari mahay mi pai na batare nang musang luhay bani bungo laing amadusu mama na hay budu makata ba ngamjed min adu makisangkri phamung adu da pot hajana bagi mak kaya kan na hunarbasu mamit adu kakla faw usil ko wayamdi maki mamit adu da mayek sangdam uduna talairi sothigi sakamna pauthamaigi yum famududa khoyum lai parai ninglaga lairi bagi momodo matamde dum khawjinki nongalamlagi pungjadu yoksilga bakanda sothiyado laingam mamita ukhiba dum mak laibani ahing sabki matamasi mayumda hanjangani haidana tarugi mafamda hairamadu ngasaidigi mahagado hanjintibani tarui sumapuroiba lakpa ngaiba oina mahagado oirom tawramadigi tumthakhibana nongalamdagi matamasi mikap thuklani maki manglan sada sumapuroiba sothiya silabuk lamang gumlaba amada lining pare sitpi mongga uramni mak mathanada yum maduda amuksu kijab phawi aduga amuksu mapuroiba munningsing kapsari nakalamarom na sothiyada maki masasi tongan ba lango langdaya mo olakadabaki maong tawraklani amubaga angubaga langlab khudai da fi thongkhibadiki nongmagi asimak sothegi masasi honglak iban mikuk kaklang faw kang dabida masasi murai na bakuchu da tapna adamak sandorak libani makoy khollasi ba ko liba lining thong mahak na masagi fattaba sangodo onthoknaga hodayasi fattaba kudaya mo oina pirakhibanna life fattaba gi matik mi aisian kudaya mo oibana sothegi masada su thonglari angakpani sothi wakhal theli da ko hausigi na ki tongi poloi kari oirakadaba mahang khanjar basi
ꯃꯄꯥꯒꯤꯗꯃꯛ ꯂꯥꯏꯅꯤꯡ ꯑꯣꯏꯔꯒ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯇꯣꯂꯦꯟꯃꯛ ꯂꯃꯟ ꯈꯨꯝꯕ ꯉꯝꯂꯣꯏꯗꯕ ꯇꯥꯔꯕꯁꯨ ꯃꯆꯥꯅꯤꯄꯥ ꯂꯥꯏꯉꯝ ꯑꯁꯤꯃꯗꯤ ꯊꯋꯥꯏ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯇꯥꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯒꯗꯕꯒꯤ ꯁꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇꯒꯤ ꯂꯥꯟꯗꯥ ꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯔꯝ ꯀꯌꯥꯁꯨ ꯌꯥꯠꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯈꯨꯜ ꯑꯁꯤꯗ ꯇꯥꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯗ ꯃꯊꯪ ꯃꯈꯥꯗꯪ ꯑꯣꯟꯒꯗꯧꯔꯤꯕꯁꯤ ꯆꯣꯊꯦ ꯃꯊꯟꯗꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯃꯥꯒꯤ ꯄꯣꯔꯝ ꯑꯁꯤꯅ ꯀꯔꯝꯕ ꯄꯣꯔꯝꯕꯨ ꯑꯣꯏꯒꯗꯧꯔꯤꯕ ꯍꯥꯏꯕꯗꯨꯗꯤ ꯃꯈꯥ ꯇꯥꯊꯔꯛꯄꯗ ꯈꯪꯃꯤꯟꯅꯔꯁꯤ ꯅꯥꯀꯜ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯡꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯡꯂꯛꯂꯕ ꯀꯥꯟꯗꯗꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯗꯣ ꯃꯍꯥꯛꯇꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯒ ꯂꯩꯔꯤ ꯃꯆꯥꯅꯤꯄꯥ ꯃꯅꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯋꯥꯈꯜꯗ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨ ꯇꯧꯗ꯭ꯔꯤ ꯃꯍꯥꯛꯅ ꯂꯦꯝꯍꯧꯔꯤꯕ ꯄꯣꯔꯝ ꯑꯁꯤꯁꯨ ꯇꯔꯥꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯏꯕꯨꯡꯉꯣ ꯃꯅꯤ ꯃꯇꯝ ꯑꯁꯤꯕꯨꯗꯤ ꯌꯥꯝꯅ ꯉꯜꯂꯤ ꯑꯗꯨꯕꯨ ꯏꯄꯥ ꯏꯆꯧ ꯑꯃꯗ ꯈꯟꯅꯍꯧꯁꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯇꯧꯔꯛꯀꯗꯕ ꯄꯣꯔꯝꯁꯤꯡ ꯑꯁꯤꯗꯤ ꯍꯦꯟꯅ ꯑꯔꯨꯕ ꯄꯣꯔꯝ ꯉꯥꯛꯇꯗꯤ ꯑꯣꯏꯔꯛꯂꯒꯅꯤ ꯃꯁꯤꯕꯨ ꯀꯔꯝ ꯇꯧꯁꯤꯒꯦ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯅ ꯀꯔꯤ ꯂꯩꯕ ꯍꯥꯏꯕꯗꯨ ꯏꯄꯥꯗ ꯍꯥꯏꯌꯨ ꯐꯅꯃꯛ ꯏꯁꯥꯅ ꯌꯥꯅ ꯄꯣꯔꯝ ꯇꯔꯦꯠ ꯑꯁꯤ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕ ꯇꯥꯔꯕꯁꯨ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯀꯗꯕ ꯅꯥꯇꯩ ꯆꯥꯗꯕ ꯄꯣꯔꯝ ꯉꯥꯛꯇ ꯑꯣꯏꯔꯤ ꯃꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯁꯤꯡ ꯇꯧꯔꯤꯕꯁꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯨ ꯀꯌꯥꯗꯅ ꯄꯪꯂꯤꯕꯅꯣ ꯈꯨꯜꯂꯥꯛꯄ ꯃꯅꯨꯈꯥꯡ ꯑꯁꯤꯅ ꯍꯥꯏꯕ ꯂꯣꯏꯅꯃꯛ ꯃꯅꯤꯅ ꯄꯥꯕ ꯅꯆꯥ ꯑꯩꯒꯤꯗꯤ ꯀꯔꯤꯗꯤ ꯄꯥꯝꯕꯩ ꯂꯩꯖꯔꯤ ꯄꯥꯕꯅ ꯄꯥꯕꯒꯤ ꯌꯥꯊꯪ ꯑꯗꯨꯗꯪ ꯏꯟꯖꯒꯗꯕꯅꯤ ꯄꯥꯕꯅ ꯄꯥꯏꯔꯕꯁꯨ ꯏꯄꯥ ꯏꯆꯥ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯕꯁꯨ ꯆꯠꯈ꯭ꯔꯁꯤ ꯅꯆꯥꯏꯅ ꯏꯇꯤꯛ ꯏꯄꯥꯗꯤ ꯅꯠꯇꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯣꯖꯥꯗꯨꯕꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯩꯔꯨꯕꯒꯤꯗꯃꯛ ꯑꯋꯥꯐꯝꯗ ꯇꯥꯔꯤ ꯄꯥꯕꯁꯨ ꯇꯣꯂꯦꯅ ꯏꯄꯥꯒꯤ ꯃꯅꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯇꯨꯛꯊꯒꯅꯨ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯒꯤꯗꯃꯛ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯅꯍꯥꯛꯅ ꯀꯌꯥꯔꯛ ꯂꯥꯟꯊꯦꯡꯅꯔꯛꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯁꯥꯃꯨ ꯃꯌꯣꯡ ꯌꯥꯔꯛꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛ ꯁꯤꯔꯕ ꯃꯇꯝ ꯑꯁꯤꯗꯤ ꯏꯄꯥꯅ ꯀꯔꯤꯒꯤ ꯅꯥꯊꯩꯒꯅꯤ ꯂꯥꯛꯂꯣ ꯏꯄꯥꯒꯤ ꯅꯥꯛꯇ ꯏꯄꯥꯅ ꯁꯦꯠꯅ ꯀꯣꯜꯂꯔꯒꯦ ꯉꯁꯤꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯣꯔꯝ 6 ꯁꯨꯕꯒꯤ 2 ꯁꯨꯕ ꯆꯥꯡꯌꯦꯡ ꯑꯁꯤ ngasi mai pak na pangthokadabani aduga nungthilgi matamdana 8 suba poram aduga hayeng ayuk genta angandana ipai sa satlagani nake pamjaba ningol adu puraga asum mapa masado wari sanaraga lairingai mapala domdigi khulakpi manaini haiba masanglaga ingi tawraga thoglo haiduna hairami makhoi ani se thoklari ngasi de kaya da ngalibnu khulakpudunu asa ta ka siemaga lairami manai masel singadunu akoi bidle phali aduga makhoi mayonaraga asa ta to saba horagli khulakpudunu nokfet tawraga hamaiba tolen aina sumta jabada nahak asi isam samanati chinglai faubna ki marup oi haidina ta jaido adu bunga sidi hamaiba tolen gi hai singba se kayam yamna laigi haibado yengba tariduna nasani pawun hakna kan mangambra haibado taruk subagi ani suba sanging asida yenglagi hawjikti nasani pagi shakta masi aroiba oina munna yang jahoro sana hek loi kibaga inai sa nakoi section thaurangi tawreko aina pi kiba thaurang do makoi singadasu khulakpana haibado mak tawre haina makoi marol dangangnari amaiba tolendi pakhali singlai palaga ngang pasida kariguma yamna tamthira masha pan singlai gumlaba madi sa theng halagani haibasi mangna khangkhri masani pa mani de ingit tawi hawchi kisa ba thakpasiloi mapa masado khulgi lampak asona puthore amaiba tolena sirol taw masani pa mani da wafung khara haina magi damak ta honai adu khulak pado hantak mukti ma yamna singkhri phatlok sing haibani mapa masa nak na lephan ba yari yawa ama phawba chindol laitol seng na hain ba yari makhoi mamit phawba amada munneng na han ba yaroi hawjik ti taro amaiba tolen nangonda han hairagi nangna lemhori ba nangi punsi adugi damak nasani pasibu sihan kigadra na khallo aduga porampum namak aina hairagi amaiba tolena khulak pa na hang hairi basibu karino mathong rem ai gyan tadri ibanigi marakta ama sigadaba ai hinglaga na mahak sigani mahak hinglaga na ai sigani hairi banatra na hakida khulak patra noklaga na ki pakhoma du khangingna tawbani da adumak nakalabasi yari nakhoi miyam amaiba tolendo ai ginak tamna pur tolendo manak tamna sanglai aduga ngasidi masani pa manita handabi amaiba tolenge nakongda amaiba tolen nang nasani pasi tamthiraba sawau siektu dagi kanbangam bra haibdo
yeng batani nakong nakut na sa pom namak hauring na siya na pun silaga ay na sunanak na sanggan na hakpo na sani pa na karam na samumayong yagi haibadi yeng gani yengo ay ko'y kimang dalay ba singdom masa singjawasi mamang matamda nangganang ginasani pa maniya siya na power laki ba singjawasi sige singsiya ba sila ay na matam karagi mamangdagi bong karagi mamangdagi saura ba sawaw siya na makak yok tak na tamlibani masigi sawaw siya sige makutta ay buso tam tira ba masyaw pukaw gi misay na sawaw siya sige makutta siyo haid na ay bunong dambiram ba di 장이 nga si pangtong magita magta ay na makakasibo yok tagan tamira kibani nga sige numita napaan na sa oy na magisaktak piraga ay usin singkaragatamani lao purao mapa masasi nga si kolgi kunja pum na mag ay koy itong inabit lagano ay koy na laag trifaw halway trifaw mayam lampak asi tam machi leng na laibirang gadaman asi harga mai batolay na madimasani pamanino mangaksiyang pay na kulasigi mamang pangbada inageng nang nasingdom masama lay di ba to madugi may kaitam na puri uri hausik ti amay ba to le masani pa mani di kari suk ang zaman ate taruk subugi ani subat sanging sibu karino hay na kanjer ka lagay ba ni singkong adu yawar ba na amay ba to le mayad kabakan mami adu laktok lagi ing karamba ziban no siri ima pumay udri hay na mani masida lay di ba sawaw siya kasibo sawaw siya kasibo ni masamari pali ba hek yeng bada masak mo do men man tajidi makoki saruk oduna singlai degi di kharak khenari mama yadusu mapung phana sangwadi nati harakak sanglaga zwai jam tari ba masigi usek asina pautha mai gi umanglen khulladu bo ahingi mata maduda loi namak nathai halamli ba masigi usek asina pautha mai gi makhulladu bo tak halamli ba usek asi maki masinjang matha thama matamda khaktani mafum masid lagi ba atay matamda di mahak masana masijak thiba chachab khulak pana nakhoi miam na mai batole na si hausik uri yoli miam asina punchil ka thamgadam ai maki matik ni ai phajin dra manak ta lai gani hoi miki thi mi tamba lamagum hausik na hang na kare gi kiri bano mani chango nakhuta na haki hang sang na makak ai na pi gani mamangi matan hang surung sang da pai ki ba maya thaura ba thang sang da sei asi haire ga mani da nang seli makhum yawar pa thang sang adu mani kina makhwang di yapseli aduga khulak ba asuk yamna sawar ba masamari pan sawa usik asiga aiga karam mong da lan theng naga da ai na ma asibo halo haibra khulak pag sibo nahang na pamjaba tu tak haibiro ai na ngam na samwayong ya ba su yazagi thauna lai na hairi imani yasu akiba pung magpajilaga khulak pa usik asinang na hat kadam na ti koyum lagi wahel gi matung inna usik asigi masamari pali ba sigi manungda mamang thangbada pali ba masani asi nahang kakthat laga aigi famda sinagadabani chalo ne nangbo numit asina koktol wai ring ida nak masi loisin gadabani asi hairiga mani chingnom chingmai da lakni ilaglami singlai dagi su hena saura masak monga da yang hairaba hek yang da tu sungai oi da usik adu gi manak tam mani su pambai leita tong on yang naga da maksangai usik aduna masijak saba phangna gani haibi gi mata matu mamala du khik tok tana kan law khong ni singya du pungin nil bani usik aduna law bagi makol ta bada nakala shom na amu kam dauri pau thama ya bani langa madom sum lak pana usik aduna lairi ma famado makhoy yok sil klami langam na ta da pau thama hi yen bio ada lei bisi mai da lei bu si sina ta da pau thama ni hai bada pau thama na mani masida lairi aina hayo mioi khara taranguni haiba khulla du su ad leiba kullasi yawringe usi kasina chingma ai sidai khoi ni ngai ga leiram leina laklo ai usi kasibo aina parik liba lerung tanjay amadi timen ta thawrba aina mathau khalba athau singasina usi kasibo khat kadamani mang kari tawba ngamgani ge singlai gum matik nyai leibu usek su oiram loi laklo pauthama yamadi lang amaduna usek adugi maning arom da dom naksilak lami mani bi usi ki mana yaw siapli usi adana mamai du lei da mami da koro otana lak lebani pa sib ko ti ton fau munni taibong miyoi bi tarai ni lak tuna sabang ma pungyo or pangamba sawa usi mani adu di thauna pangan kaya lei jerabasu ma mafam si yor ko sa si tarang sari
ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯁꯥꯁꯤꯗꯕꯨꯗꯤ ꯃꯍꯥꯛ ꯌꯦꯡꯂꯒ ꯂꯩꯔꯤꯕꯁꯤ ꯀꯔꯝꯅꯕꯨ ꯀꯛꯀꯗꯕꯅꯣ ꯂꯥꯝꯕꯁꯨ ꯐꯪꯕ ꯅꯠꯇꯕꯁꯤꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯌꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯊꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯃꯍꯥꯛꯅ ꯆꯣꯡꯁꯤꯟꯕꯅꯤ ꯑꯗꯨꯕꯨ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯙꯣꯞ ꯂꯥꯎꯅ ꯀꯥꯎꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯌꯥ ꯁꯥꯡꯕꯗꯨꯅ ꯃꯅꯤ ꯑꯁꯤꯕꯨ ꯆꯤꯛꯂꯒ ꯄꯨꯝꯌꯣ ꯌꯣꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯗꯣꯝꯗꯒꯤ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯂꯩꯔꯨꯡ ꯇꯦꯟꯖꯩꯅ ꯁꯥꯄꯨ ꯀꯟꯅ ꯀꯥꯞꯂꯛꯂꯝꯃꯤ ꯂꯩꯔꯨꯡ ꯇꯦꯟꯖꯩꯅ ꯀꯥꯞꯂꯛꯂꯤꯕꯗꯨꯅ ꯁꯥꯄꯨ ꯀꯟꯃꯟꯈꯤꯕꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯔꯤ ꯄꯥꯜꯂꯤꯕꯗꯒꯤ ꯃꯁꯥ ꯑꯃꯒꯤ ꯃꯇꯨ ꯇꯨꯒꯨ ꯑꯃ ꯂꯩꯃꯥꯏꯗ ꯀꯦꯜꯂꯛꯂꯝꯃꯤ ꯂꯩꯔꯨꯡ ꯇꯦꯟꯖꯩꯅ ꯊꯥꯕꯗ ꯎꯆꯦꯛ ꯑꯗꯣ ꯆꯩꯅꯥꯀꯣꯜ ꯐꯪꯂ ꯃꯥꯜꯂꯤ ꯍꯧꯅ ꯂꯥꯎꯔꯒ ꯇꯨꯡ ꯑꯗꯣꯝꯗ ꯑꯣꯟꯊꯣꯔꯛꯏ ꯃꯍꯥꯛꯅꯗꯤ ꯎꯔꯤ ꯑꯔꯥꯞꯄ ꯃꯐꯝꯗ ꯂꯥꯛꯂꯤꯕꯗꯣ ꯍꯧꯅ ꯈꯣꯡꯂꯒ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯍꯥꯛ ꯑꯗꯨ ꯄꯥꯏꯔꯒ ꯆꯠꯈꯤꯔꯦ ꯃꯅꯤ ꯃꯤꯍꯨꯜꯒ ꯑꯗꯨ ꯂꯋꯥꯏ ꯀꯣꯏꯔꯦꯜ ꯊꯛꯇ ꯗꯪ ꯗꯪ ꯍꯥꯏꯗꯨꯅ ꯆꯣꯡꯕꯅꯤ ꯁꯤꯕꯨ ꯁꯤꯔꯝꯒꯅꯤꯗ ꯑꯩ ꯉꯝꯂꯔꯣꯏ ꯃꯁꯤꯃꯗꯤ ꯁꯨꯡꯉꯝꯂꯔꯣꯏ ꯀꯌꯥꯗ ꯇꯝꯊꯤꯔꯕꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯋꯥ ꯎꯆꯦꯛ ꯑꯁꯤꯕꯨ ꯑꯩꯅ ꯁꯃꯨ ꯃꯌꯤꯡ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯁꯣꯏꯅꯥꯎ ꯑꯁꯤꯅꯕꯨ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯖꯕ ꯉꯝꯒꯗꯕꯅꯣ ꯃꯇꯨ ꯇꯨꯒꯨꯞ ꯑꯁꯤ ꯇꯥꯔꯤꯕꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯇꯥꯍꯧꯔꯤꯕ ꯃꯇꯨ ꯇꯨꯒꯨꯞ ꯑꯃꯁꯤꯗꯤ ꯀꯌꯥꯗ ꯆꯥꯎꯈ꯭ꯔꯕꯅꯣ ꯏꯁ ꯄꯥꯛꯁꯨ ꯄꯥꯛꯏ ꯃꯁꯤꯗꯕꯨ ꯑꯩ ꯑꯃꯗꯤ ꯇꯔꯥꯏꯅ ꯍꯤꯞꯄꯕꯨ ꯆꯟꯒꯅꯤ ꯃꯇꯨ ꯇꯨꯒꯨꯞ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯃꯇꯨ ꯇꯨꯒꯨꯞ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯥꯡꯉꯝ ꯑꯃꯗꯤ ꯄꯥꯎꯊꯥꯃꯩꯗꯨꯗꯤ ꯑꯁꯥꯎ ꯈꯥꯃꯤ ꯃꯤꯍꯧꯗꯨꯅ ꯎꯆꯦꯛ ꯑꯁꯤꯕꯨ ꯍꯥꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯤꯔꯨꯡ ꯇꯦꯟꯖꯩ ꯇꯤꯃꯤꯟꯇ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯇꯣꯏꯕ ꯐꯤꯕꯝ ꯁꯦꯝꯃꯒ ꯂꯩꯔꯤ ꯄꯥꯏꯕꯨ ꯄꯥꯏꯁꯤꯜꯂꯛꯂꯕꯗꯤ ꯍꯦꯛꯇꯃꯛ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯀꯔꯝ ꯇꯧꯒꯗꯧꯔꯤꯕ ꯃꯅꯤꯒꯤ ꯂꯥꯏꯕꯛ ꯑꯃꯗꯤ ꯄꯥꯎꯊꯥꯃꯩ ꯑꯃꯗꯤ ꯂꯥꯡꯉꯝꯒꯤ ꯂꯥꯏꯕꯛ ꯀꯔꯣꯝꯗꯅꯣ ꯎꯆꯦꯛ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯍꯥꯠꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯎꯆꯦꯛ ꯑꯁꯤꯅ ꯑꯣꯏꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯕꯨ ꯄꯨꯂꯞꯅ ꯄꯨꯡꯌꯣꯞ ꯌꯣꯛꯂꯒ ꯆꯥꯊꯣꯛꯈꯤꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯃꯔꯥꯏꯕꯛꯇ ꯇꯝꯖꯔꯝꯂꯒꯅꯤ